ꯈ꯭ꯋꯥꯏ ꯃꯌꯥꯝ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 12 2025 ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯂꯥ ꯇꯥꯎꯟꯗꯒꯤ ꯖꯥꯔꯤꯕꯣꯟ ꯍꯥꯏꯔꯒ ꯈꯪꯅꯕ ꯍꯩꯂꯥꯀꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯂꯥ ꯇꯥꯎꯟ ꯖꯥꯔꯤꯕꯣꯟꯒꯤꯁꯨ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯂꯥꯂꯥ ꯇꯥꯎꯟꯗꯨꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 5ꯒꯨꯝꯕ ꯂꯥꯛꯑꯦꯔꯒ ꯁꯤꯜꯆꯔ ꯂꯝꯕꯤꯗ ꯂꯥꯂꯥ ꯇꯥꯎꯟꯗꯒꯤ ꯁꯤꯜꯆꯔꯁꯤ ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯝꯕꯁꯨ ꯂꯩ ꯍꯥꯏ ꯀꯤꯂꯣꯃꯤꯇꯔ 50-60ꯃꯨꯛꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ 5ꯔꯣꯝ ꯁꯤꯜꯆꯔꯒꯤ ꯂꯝꯕꯤꯔꯣꯝꯗ ꯍꯥꯏꯒꯠꯂꯛꯑꯦꯔꯒ ꯂꯋꯥꯠ ꯍꯥꯏꯗꯅ ꯖꯥꯔꯤꯕꯣꯟꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯈꯨꯟꯒꯪ ꯑꯃꯅꯤ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯂꯋꯥꯠꯁꯤ ꯑꯗꯨꯝ ꯆꯠꯆꯕꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯖꯔꯒ ꯂꯥꯛꯈꯤꯕꯅꯤ ꯂꯋꯥꯠ ꯍꯥꯏꯕꯁꯤꯗ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯁꯣꯝꯗꯗꯤ ꯂꯋꯥꯠ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯁꯤꯗ ꯃꯩꯇꯩꯒꯤ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯈꯨꯕꯝ ꯑꯃ ꯂꯩ ꯃꯁꯤ ꯆꯠꯆꯒꯦ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯖꯩ ꯑꯗꯨꯕꯨ ꯉꯁꯤꯁꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨ ꯑꯩ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯆꯥꯛꯂꯣꯟ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯂꯋꯥꯠ ꯂꯥꯏꯔꯦꯝꯕꯤꯒꯤꯁꯤꯗ ꯂꯩ ꯍꯥꯏꯗꯅ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥ ꯇꯧꯗꯅ ꯂꯥꯛꯅꯒꯗꯕꯅꯤꯒ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯑꯩꯁꯤ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯗꯤ ꯑꯩ ꯃꯩꯇꯩꯒꯤ ꯈꯨꯗꯩ ꯑꯃꯒ ꯈꯨꯗꯩ ꯑꯍꯟꯕ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯄꯨꯝꯌꯥꯠ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯖꯕ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯁꯥꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯒ ꯐꯩꯖꯣꯝꯗꯤ ꯖꯍꯥꯗꯒꯤ ꯊꯨꯡꯕ ꯃꯐꯝꯗꯒꯤ ꯁꯦꯠꯄ ꯌꯥꯅꯤꯅ ꯇꯧꯔꯒ ꯂꯣꯏꯅꯖꯔꯛꯄꯅꯤ ꯑꯗꯨ ꯂꯥꯛꯆꯩ ꯑꯗ ꯉꯁꯤꯒꯤ ꯂꯥꯏꯕꯨꯡꯁꯤꯗꯩꯁꯤꯗ ꯂꯋꯥꯠ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯕꯨꯡ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯂꯥꯏꯕꯨꯡꯁꯤꯗ ꯆꯥꯛꯂꯣꯟ ꯀꯠꯄꯁꯤ ꯑꯩ ꯌꯥꯎꯖꯒꯅꯤ ꯑꯗꯨꯒ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕ ꯏꯅꯥꯎ ꯑꯃ ꯑꯣꯏꯕ ꯑꯩꯒꯁꯨ ꯍꯥꯟꯅꯗꯒꯤ ꯂꯨꯅ ꯇꯧꯅꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯖꯣꯏꯀꯥꯟꯇꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯗꯨꯒ ꯂꯋꯥꯠꯀꯤ ꯃꯔꯝꯗꯁꯨ ꯉꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯋꯥꯠꯀꯤ ꯑꯩ ꯐꯝꯃꯤꯟꯅꯖꯔꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤꯕ ꯌꯥꯝ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔ ꯇꯧꯕꯤꯔꯕ ꯑꯣꯖꯥꯁꯤꯡꯒ ꯐꯝꯃꯤꯟꯅꯖꯔꯝꯃꯤ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯂꯋꯥꯠ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯀꯌꯥꯝ ꯇꯥꯕ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯝꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯖꯥꯔꯤꯕꯣꯟꯒꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃ ꯐꯨꯕꯥꯂꯥꯗꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯕꯤꯔꯝꯃꯤ ꯑꯗꯣ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯕꯤꯔꯤ ꯌꯥꯝ ꯇꯤꯜꯂꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯔꯤꯁꯤꯡ ꯇꯥꯏꯕꯪꯖꯝ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤ ꯖꯣꯏꯀꯥꯟꯇ ꯉꯥꯛꯇ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯁꯤ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤ ꯖꯥꯔꯤꯕꯣꯟꯗ 38ꯃꯨꯛ ꯂꯩ ꯍꯥꯏꯌꯦ ꯃꯩꯇꯩ ꯈꯨꯡꯒꯪꯁꯦ ꯑꯌꯥꯝꯕꯗꯤ ꯑꯩ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤꯗ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯑꯩ ꯀꯚꯔ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯐꯝꯕꯤꯔꯤ ꯑꯗꯣ ꯏꯃꯥ ꯇꯥꯏꯕꯪꯖꯝ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩ ꯑꯣꯖꯥ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩ ꯍꯪꯖꯔꯒ ꯇꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯇꯥꯏꯕꯪꯖꯝ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯗ ꯖꯥꯔꯤꯕꯣꯟ ꯂꯩꯄꯥꯛꯀꯤ ꯆꯥꯛꯂꯣꯡ ꯀꯠꯆꯗꯨꯅ ꯃꯩꯇꯩ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯇꯦꯡꯕꯥꯡꯕꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯕ ꯍꯥꯏꯅ ꯃꯐꯝ ꯇꯥꯏꯕꯪꯖꯝ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤ ꯂꯋꯥꯠ ꯖꯥꯔꯤꯕꯣꯟ ꯍꯩꯂꯥꯀꯥꯟꯗꯤ ꯑꯁꯥꯝ ꯂꯩꯔꯒ ꯃꯇꯝ ꯁꯤ ꯇꯧꯔꯦ ꯁꯤꯟꯖꯔꯤꯕꯁꯤ ꯃꯩꯇꯩ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯁꯤꯟꯇꯝ ꯁꯪꯂꯦꯟ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯥꯔ ꯋꯦꯁ ꯍꯦꯗꯀ꯭ꯋꯥꯇꯔ ꯅꯝꯕꯔ 5 ꯂꯩꯍꯧꯄꯣꯛꯄꯤ ꯖꯥꯔꯤꯕꯣꯟ ꯍꯩꯂꯥꯀꯥꯟꯗꯤ ꯑꯁꯥꯝ ꯍꯥꯏꯗꯅ ꯊꯥꯏ ꯑꯩ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯂꯥꯏꯀꯣꯟ ꯃꯅꯨꯡꯗ ꯂꯥꯏꯅꯨꯡꯗ ꯑꯩ ꯆꯪꯖꯗꯅ ꯑꯩ ꯈꯨꯔꯝꯖꯔꯝꯃꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯇꯥꯝꯃꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇ꯭ꯔꯕꯥꯛꯇꯒꯤ ꯇꯥꯝꯃꯕ ꯂꯝꯗꯝꯁꯤꯗ ꯁꯤꯒꯨꯝꯕ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯆꯥꯛꯂꯣꯟ ꯀꯠꯄꯒꯤ ꯁꯤꯗꯩꯁꯤꯗ ꯊꯧꯔꯝꯁꯤꯗ ꯃꯐꯝꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯜꯁꯤꯡ
ꯏꯃꯥ ꯏꯗꯣꯟꯁꯤꯡ ꯃꯌꯥꯝ ꯅꯍꯥꯔꯣꯜꯁꯤꯡ ꯍꯧꯖꯤꯛꯁꯨ ꯃꯤꯁꯤ ꯂꯥꯛꯄ ꯂꯦꯞꯅꯗ꯭ꯔꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯁꯤꯟꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯒꯁꯨ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯖꯣꯏꯀꯥꯟꯇꯗ ꯏꯅꯥꯎ ꯖꯣꯏꯀꯥꯟꯇꯗ ꯋꯥꯔꯤ ꯁꯥꯔꯒ ꯄꯥꯎꯗꯝꯖꯒꯦ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕ ꯉꯁꯤꯃꯛ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯆꯥꯏꯅ ꯑꯃꯗꯤ ꯆꯣꯏꯅ ꯇꯥꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯋꯥ ꯇꯦꯡꯊꯥꯅꯕ ꯀꯌꯥ ꯑꯁꯤꯕꯨ ꯀꯣꯛꯇꯨꯅ ꯌꯥꯏꯐꯊꯣꯏꯅ ꯂꯩꯅꯅꯕ ꯆꯨꯡꯁꯤꯟꯅꯕ ꯉꯝꯖꯗ꯭ꯔꯕ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯃꯩꯇꯩꯁꯤꯡ ꯆꯥꯏꯅ ꯑꯃꯗꯤ ꯆꯣꯏꯅ ꯇꯥꯔꯕ ꯃꯩꯇꯩꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯅꯤꯡꯇꯝꯕ ꯃꯩꯇ꯭ꯔꯕꯥꯛ ꯂꯥꯟ ꯌꯥꯎꯗꯕ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯂꯣꯏꯅꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯅ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯉꯁꯤꯒꯤ ꯂꯥꯏꯕꯨꯡꯁꯤꯗ ꯏꯃꯥ ꯂꯋꯥꯜ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯈꯨꯔꯦꯝꯕꯤꯒꯤ ꯂꯥꯏꯕꯨꯡꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯧꯅꯤꯖꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯣꯔꯦ ꯑꯗꯣ ꯃꯁꯤ ꯂꯣꯏꯔꯒ ꯏꯅꯥꯎ ꯖꯣꯏꯀꯥꯟꯇꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯗꯨ ꯇꯧꯖꯒꯦ ꯅꯣꯂꯨꯛꯆꯔꯤꯕꯗꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯥꯔꯋꯦꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯅꯝꯕꯔ 5 ꯅꯣꯡꯗꯝ ꯁꯪꯂꯦꯟ ꯂꯩꯍꯧꯄꯣꯛꯄꯤ ꯖꯥꯔꯤꯕꯣꯟ ꯍꯩꯂꯥꯀꯥꯟꯗꯤ ꯑꯁꯥꯝꯅ ꯃꯤꯌꯥꯝꯗ ꯅꯣꯂꯨꯛꯆꯔꯤꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯃꯤꯟꯅꯁꯤ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯖꯥ ꯄꯨꯔꯦꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯒ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯌꯥꯏꯐ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯁꯤꯟꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕꯒꯤꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯂꯩꯄꯥꯛ ꯁꯣꯡꯅ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯈꯨꯠꯅ ꯑꯩꯈꯣꯏꯅ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇꯪ ꯂꯩꯄꯥꯛ ꯁꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯗ ꯏꯃꯥ ꯂꯥꯏꯈꯨꯔꯦꯝꯕꯤꯕꯨꯁꯨ ꯑꯩꯈꯣই ꯄꯨꯟꯅ ꯂꯩꯄꯥꯛꯇ ꯁꯣꯛꯃꯤꯟꯅꯗꯨꯅ ꯈꯨꯠꯅ ꯁꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯄꯥꯛꯇ ꯁꯣꯛꯃꯤꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯔꯨꯝꯖꯔꯤꯕꯁꯤ ꯑꯣꯖꯥ ꯂꯨꯆꯤꯡ ꯄꯨꯔꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯊꯧꯖꯝ ꯑꯣꯏꯖꯕꯅ ꯑꯣꯖꯥꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯖꯔꯒ ꯑꯣꯖꯥꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤꯁꯨ ꯌꯥꯏꯐꯅꯅꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯕꯅꯤꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯂꯨꯆꯤꯡ ꯂꯝꯇꯥꯛꯄꯤꯔꯝꯕ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯂꯩꯄꯥꯛ ꯃꯌꯥꯝ ꯄꯨꯟꯅꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯃꯤꯟꯅꯁꯤ ꯑꯃ ꯁꯤꯟꯖꯔꯤꯕꯁꯤꯗ इचम चमना साबा मयाम लाइबुंगदा जगोय खोटेक्तब अखोगी तानगी पुंग नुंग अमता यावबा नते तान अमतंग यावरदी ओजा अमना मचिंदा करिनो करी पाइबनो अमा तौरगा कामबनी मैतैगी नुक्सासे चाना येसिनबा अदुना मयेक्ति कया सेंगरो धन्ता
Leibanida, oh Leibanida, da. Ning thoregi sagondi, ning thoregi sagondi, mabainagi ge laubara, angauba sagon tobara. Oh ya 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 ya, ya 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 ya. ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯑꯃ ꯆꯥꯇ꯭ꯔꯦꯠꯂꯣꯝ ꯃꯃꯥꯡꯗ ꯂꯝꯗꯦꯡꯗ ꯏꯃꯥ ꯂꯥꯏꯈꯣꯝꯕꯤ ꯂꯥꯠꯄꯒꯤꯗꯃꯛ ꯏꯅꯤꯡꯊꯧ ꯑꯃꯅ ꯃꯃꯤꯡ ꯀꯥꯎꯖꯈ꯭ꯔꯦ ꯃꯥꯅ ꯇꯥꯏꯕꯪꯉꯝꯒꯤ ꯑꯍꯜ ꯑꯃꯗ ꯏꯃꯥ ꯂꯥꯏꯈꯣꯝꯕꯤ ꯂꯥꯠꯄꯒꯤ ꯁꯤꯟꯅꯈꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯎꯔꯤꯄꯣꯛꯇ ꯂꯥꯛꯑꯦ ꯎꯔꯤꯄꯣꯛꯇꯒꯤ ꯑꯃꯨꯛ ꯆꯍꯤ ꯇꯔꯦꯠ ꯈꯣꯡꯀꯥꯛꯄꯗ 이보요 바타구나 이마 라이코레미세 부문을 아가 라이코레미 나가이가 퉁매 퉁매고 마tum 너무 카레니 무tum다 런던 마시다 보성기 마tum다 조미다르바 로우 시리 니카 이마 라이코레미다 피에가 너무 마시다 레이기버니 와칼나 칼리 모두 그나오나 TV라슈 라이브 보시는 북대문에 레이 ai soalnya nak kerja lagi, mayang di lima nasi nasi ti kami macam Manipur dah koi kuki kami tiga koi langsung na wala tingna ba diri ba Bangladesh semua itu hong kami tiga tari ba lang puno magta koi di pen na ba ki ba hawa hawa mayang si masih ko kami tama nasi di jam lewat ko ba Manipur lagi Mio ini kapsul masih mufam masih jauh ini mio misak kama di mesti lagi bersinggi mereka ko bersih sama catna sikat kena madu pemuk kami ada sama tua abis mio misu lagi nasi dah laki ni bermayam nawan atau nada thoni berlaku dari mana baki mengai gaya pada oceanu wariam nanti lagi terus itu ada taklon katpasya koi kanegi anjing nadu bunga moyana haji adu handaki chaklon kape sengkhai lakpada imo chingdaina hangi nokhong ngamngadaraina moina ngamgani ai very thanks to them ai thakachai adu wam nangi kitang taina bom nang dinno paumen yahudre posini buktasu ine lei ima lai kurimi gidi tanagna paisa ni bajade sengkhai na haigedabani moduga pirasu jai pirtasu jai ni badi jade aduna naharo nindaina amu haijening badi aina khangi haiba nate ima lai kurimi gida paisa ni ma chatpagine haiga waiga se kaya ngangbi dawa masai samhairaga thomle si mayam se khajik phambam bhangnabo hanabada akhoi idapta lehidraba aina ningsingbada paja phongro ningsang bidamre thaugan marukki matamdugi angam boina pubiram바 나오랭기 자 민기 하이토기들 마시가 그러니까 마나 저거게 베드 못 담다 저시 하는 데비
ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥ ꯀꯌꯥ ꯑꯃ ꯆꯣꯡꯊꯣꯔꯛꯈꯤ ꯃꯁꯤ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯐꯝꯐꯝ ꯂꯥꯛꯐꯝꯁꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯅꯤꯁꯦ ꯅꯨꯄꯤꯅ ꯂꯩꯃꯔꯦꯟ ꯏꯃꯥ ꯁꯤꯗꯕꯒꯤ ꯔꯨꯞ ꯂꯧꯒꯗꯕꯅꯦ ꯅꯤꯄꯥꯅ ꯂꯥꯏꯅꯤꯡꯊꯧ ꯏꯃꯥꯒꯤ ꯔꯨꯞ ꯂꯧꯔꯒ ꯇꯥꯏꯕꯪꯄꯥꯟꯁꯦ ꯄꯥꯟꯕꯅꯤ ꯍꯥꯏ ꯆꯧꯗꯥꯅꯗꯥ ꯁꯟꯗꯣꯛꯄꯅꯤ ꯍꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯣꯖꯥ ꯒꯨꯔꯨꯁꯤꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯁꯟꯗꯥꯒꯤ ꯙꯨꯞ ꯊꯥꯕ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯂꯥꯡꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯌꯨꯝ ꯄꯥꯜꯂꯕ ꯃꯧꯁꯤꯡꯁꯦ ꯁꯣꯏꯗꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯄꯤꯔꯛꯄꯅ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯂꯥꯏ ꯈꯨꯔꯝꯕꯒꯨꯝꯕ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕꯁꯧꯅ ꯑꯩꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯈ꯭ꯋꯥꯡꯗ ꯁꯦꯠꯄꯁꯦ ꯍꯣꯏ ꯃꯐꯝꯁꯤꯒꯤ ꯆꯠꯅꯕꯤꯗꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯏꯁꯣꯔꯁꯦ ꯈꯨꯔꯨꯝꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯝꯕꯣꯜꯁꯦ ꯐꯤꯗꯣꯟ ꯆꯤꯡꯈꯠꯄꯁꯦ ꯅꯠꯇꯅ ꯇꯥꯛꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯂꯥꯛꯄꯗ ꯑꯩꯅ ꯑꯣꯖꯥ ꯂꯩꯍꯧꯕꯣꯛꯄꯤꯒꯤ ꯑꯣꯖꯥ ꯆꯥꯎꯔꯦꯟ ꯃꯃꯜ ꯆꯪꯉꯕ ꯃꯌꯥꯝ ꯑꯃ ꯁꯦꯟ ꯈꯥꯏꯕ ꯂꯥꯛꯏ ꯑꯩꯅ ꯍꯥꯏꯔꯤꯒꯦ ꯏꯃꯥ ꯑꯩꯒꯤꯅꯦ ꯄꯩꯁా ꯁꯤꯀꯤ ꯊꯥꯗꯕꯗꯣ ꯏꯃꯥꯗ ꯀꯠꯊꯣꯛꯈ꯭ꯔꯒꯦ ꯀꯠꯂꯨꯗꯅ ꯍꯥꯏꯗꯅ ꯑꯩꯅ ꯄꯩꯁꯥ ꯁꯤꯀꯤ 5 ꯈꯛ ꯏꯃꯥꯁꯤ ꯀꯠꯆꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯆꯥꯛꯂꯣꯟ ꯀꯛꯇꯅ ꯂꯩꯄꯥꯛꯀꯤ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯀꯣꯛꯅꯕꯗꯃꯛꯇ ꯃꯌꯥꯝꯅ ꯊꯧꯅꯤꯔꯤꯕꯁꯦ ꯑꯩꯅ ꯅꯍꯥꯔꯣꯟꯁꯤꯡꯅ ꯂꯥꯏꯐꯝꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯂꯥꯏꯐꯝꯁꯤꯒꯤ ꯃꯒꯨꯟ ꯃꯇꯤꯛ ꯂꯩꯅꯕ ꯂꯩꯔꯤꯕꯁꯤꯕꯨ ꯃꯌꯥꯝꯅ ꯊꯧꯒꯟꯕꯤꯔꯤꯕꯁꯦ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯎꯅꯖꯔꯤꯁꯤ ꯏꯕꯨꯡꯉꯣ ꯖꯣꯏꯀꯥꯟꯇ ꯂꯧꯔꯦꯝꯕꯝ ꯅꯠꯇ꯭ꯔꯥ ꯖꯣꯏꯀꯥꯟꯇꯁꯤ ꯏꯕꯨꯡꯉꯣꯁꯤ ꯑꯩꯒ ꯈꯪꯅꯖꯔꯛꯄꯁꯤ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ 2005ꯇꯒꯤꯅꯦꯕ ꯑꯗꯣ ꯑꯦꯅꯤꯋꯦ ꯉꯁꯤꯒꯤꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗship ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯖꯥꯟ ꯍꯥꯏꯅ ꯈꯪꯅꯔꯝꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗship ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯉꯁꯤ ꯄꯥꯡꯊꯣꯛꯏꯕꯒꯤ ꯀꯩꯅꯣꯁꯦ ꯄꯥꯟꯗꯝꯁꯦ ꯀꯔꯤꯅꯣ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗship ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯍꯨꯏꯌꯦꯟ ꯂꯥꯡꯂꯣꯟ ꯃꯇꯝ ꯁꯪꯂꯦꯟ ꯑꯩꯈꯣꯏ ꯁꯖꯥꯜ ꯍꯥꯏꯔꯒꯁꯨ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯕꯤꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯋꯦꯁ ꯍꯦꯗꯀ꯭ꯋꯥꯇꯔ ꯅꯝꯕꯔ 5 ꯑꯩꯈꯣꯏ ꯂꯩꯍꯧꯄꯣꯛꯄꯤ ꯖꯥꯔꯤꯕꯣꯟꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟ ꯂꯩꯄꯥꯛꯀꯤ ꯂꯥꯏ ꯆꯥꯛꯂꯣꯟ ꯀꯠꯆꯗꯨꯅ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯁꯤꯗ ꯃꯩꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯆꯥꯏꯅ ꯑꯃꯗꯤ ꯆꯣꯏꯅ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯋꯥ ꯅꯪ ꯇꯦꯡꯊꯥꯅꯥꯋꯤ ꯀꯌꯥꯁꯤ ꯀꯣꯛꯇꯨꯅ ꯌꯥꯏꯐ ꯂꯩꯅꯅꯕ ꯇꯦꯡꯕꯥꯟꯕꯒꯤ ꯌꯥꯋꯣꯜ ꯂꯥꯛꯄꯗ ꯃꯩꯇꯩ ꯃꯥꯂꯦꯝꯒꯤ ꯇꯦꯡꯕꯥꯟꯕꯒꯤ ꯌꯥꯏꯐꯅꯅꯕ ꯑꯩꯈꯣꯏꯅ ꯈꯪꯅꯤꯖꯕ ꯊꯧꯔꯝ ꯆꯥꯛꯂꯣꯟ ꯀꯠꯆꯗꯨꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯐꯝꯕꯤꯔꯤ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥꯒꯤ ꯃꯤꯡꯗꯣ ꯉꯁꯥꯏꯒꯤ ꯙꯅꯟꯖꯣꯏ ꯅꯠꯇꯦ ꯑꯣꯖꯥ ꯚꯒꯤꯔꯣꯠꯅ ꯌꯥꯝ ꯐꯖꯅ ꯉꯥꯡꯕꯤꯈ꯭ꯔꯦ ꯑꯩ ꯔꯦꯀꯣꯔꯠ ꯇꯧꯖꯍꯧꯏ ꯑꯩ ꯎꯠꯊꯣꯛꯆꯒꯦ ꯑꯗ ꯑꯩꯅ ꯂꯋꯥꯠꯇ ꯂꯥꯛꯆꯕꯒꯤ ꯃꯔꯝꯁꯤ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥꯒ ꯎꯅꯖꯔ ꯑꯣꯖꯥ ꯃꯤꯡ ꯂꯥꯏꯁ꯭ꯔꯝꯒꯤ ꯑꯩ ꯂꯧꯔꯦꯝꯕꯝ ꯆꯟꯗ꯭ꯔꯗꯣꯟ ꯂꯋꯥꯠꯀꯤꯔꯣ ꯂꯋꯥꯠꯀꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯗꯣꯟ ꯑꯣꯖꯥ ꯈꯤꯇꯪ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨꯕ ꯃꯩꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯁꯣꯝꯗ ꯂꯦꯞꯄꯤꯌꯨ ꯑꯣꯖꯥ ꯆꯟꯗ꯭ꯔꯗꯣꯟ ꯎꯅꯖꯔꯒ ꯑꯣꯖꯥ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯆꯍꯤ 30 ꯁꯨꯔꯦ 30 ꯁꯨꯔꯦ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯣꯖꯥ ꯂꯋꯥꯠꯁꯤ ꯂꯂꯥꯗꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 4-5 ꯀꯣ ꯑꯗ ꯂꯋꯥꯠ ꯍꯥꯏꯁꯤ ꯈꯨꯟꯁꯤ ꯈꯨꯟ ꯀꯌꯥꯅ ꯁꯥꯔꯤꯅꯣ ꯑꯣꯖꯥ ꯃꯩꯇꯩ ꯈꯨꯟ ꯈꯨꯟꯗꯤ 4 ꯀꯅꯤ ꯈꯨꯟ 4ꯁꯤ ꯂꯋꯥꯠ ꯍꯥꯏꯔꯒ ꯂꯣꯏ ꯈꯪꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯋꯥꯠ ꯑꯗꯨ ꯑꯗꯥꯏꯅ ꯂꯩꯇ꯭ꯔꯥ ꯇꯣꯉꯥꯟ ꯂꯩ ꯇꯣꯉꯥꯟ ꯀꯔꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯂꯋꯥꯠ ꯂꯧꯕꯨꯛ ꯂꯩꯀꯥꯏ ꯈꯥ ꯂꯩꯀꯥꯏ ꯅꯨꯡꯖꯤꯡ ꯂꯩꯀꯥꯏ ꯑꯃꯣꯛꯄꯤ ꯑꯁꯨꯝꯅ ꯇꯧꯅꯩ ꯑꯣꯖꯥ ꯄꯨꯟꯅ ꯈꯨꯟ 4ꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯈꯨꯟ ꯂꯋꯥꯠꯀꯤ ꯈꯨꯟ 4ꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯩꯇꯩ ꯌꯨꯝꯊꯣꯡꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ 150 ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯨꯞꯂꯦꯟ ꯆꯥꯛꯂꯣꯟ ꯐꯝꯃꯤꯟꯅꯅꯕ ꯀꯩꯅꯣ ꯇꯧꯔꯦ ꯑꯅꯤ ꯊꯣꯛꯅ ꯆꯥꯕꯒꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯖꯣꯏꯀꯥꯟꯇ ꯍꯣꯏ ꯀꯔꯤ ꯍꯣꯏꯅ ꯑꯗ ꯂꯋꯥꯠ ꯑꯗꯨ ꯉꯁꯤꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯗꯤ ꯖꯥꯔꯤꯕꯣꯟ ꯃꯩꯇꯩ ꯂꯩꯕꯥꯛ ꯖꯥꯔꯤꯕꯣꯟꯒꯤ ꯈꯨꯟ ꯑꯌꯥꯝꯕꯒꯤ ꯃꯤꯁꯤꯡ ꯂꯥꯛꯑꯦ ꯃꯤꯁꯤꯡ ꯌꯥꯝꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯑꯅꯤ ꯑꯍꯨꯝ ꯇꯧꯕꯕꯨ ꯑꯣꯏꯔꯁꯨ ꯈꯨꯟ ꯂꯣꯏꯅꯃꯛꯇꯒꯤ ꯂꯥꯛꯑꯦ ꯑꯗ ꯏꯕꯦꯝꯃꯅ ꯀꯥꯏꯗꯩꯅꯣ ꯑꯩ ꯖꯥꯔꯤꯕꯣꯟ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯩꯅꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯑꯩꯒꯤ ꯃꯤꯡ ꯁꯅꯥ
ꯀꯧꯏ ꯍꯥ ꯁꯅꯥ ꯀꯧꯏ ꯁꯅꯥ ꯍꯥꯏꯕ꯭ꯔꯣ ꯁꯅꯥ ꯀꯩꯌꯨꯝꯅꯣ ꯃꯌꯥꯡ ꯂꯝꯕꯝ ꯃꯌꯥꯡ ꯂꯝꯕꯝ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯕꯤꯔꯥ ꯍꯣꯏ ꯀꯔꯤ ꯇꯧꯔꯤ ꯂꯥꯏꯔꯤꯛꯇꯤ ꯀꯔꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯃ ꯄꯥꯏ ꯑꯩꯁꯨ ꯑꯗꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯆꯦꯅꯦꯜꯗꯣ ꯁꯅꯥ ꯁꯤꯡꯍ ꯀꯧꯏ ꯁꯅꯥ ꯁꯤꯡꯍ ꯑꯦ ꯑꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯃꯥꯃꯣꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯅꯤꯡꯅ ꯂꯩꯔꯝꯃꯤꯅꯦ ꯑꯩ ꯃꯥꯃꯣ ꯆꯦꯅꯦꯜꯗꯣ ꯌꯦꯡꯉꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣ ꯑꯩꯗꯤ ꯀꯩꯁꯨ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯔꯤ ꯅꯧ ꯅꯧꯅꯁꯨ ꯁꯨꯝ ꯑꯣ ꯇꯧꯕꯅꯦꯕ ꯃꯣꯏ ꯆꯦꯅꯦꯜ ꯃꯥꯃꯣꯅ ꯑꯍꯟ ꯑꯣꯏꯖꯔꯁꯨ ꯃꯐꯝ ꯃꯐꯝ ꯆꯠꯅ ꯑꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯇꯧꯕꯗꯣ ꯍꯣꯏ ꯑꯩꯁꯨ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯦ ꯑꯩ ꯉꯁꯥꯏ ꯃꯥꯃꯣ ꯑꯝꯇꯪ ꯊꯦꯡꯅꯒꯦ ꯇꯧꯕ ꯊꯦꯡꯅꯁꯤ ꯂꯥꯛꯄꯗꯨꯒ ꯈꯤꯇꯪ ꯏꯪꯅ ꯐꯝꯃ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯅ ꯉꯁꯥꯏꯗꯤ ꯑꯣ ꯊꯦꯡꯅꯁꯤ ꯁꯤ ꯂꯣꯏꯔꯒꯅꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ ꯃꯌꯥꯝ ꯐꯝꯅꯔꯦ ꯏꯆꯝ ꯆꯝꯕ ꯆꯥꯛꯂꯣꯟ ꯀꯠꯄꯒꯤ ꯀꯩꯅꯣꯒꯤ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯆꯥꯛꯂꯣꯟ ꯏꯆꯝ ꯆꯝꯕꯅꯤ ꯆꯥꯛꯁꯤ ꯑꯅꯤꯔꯛ ꯊꯣꯡꯅ ꯆꯥꯗꯣꯔꯤ ꯑꯗꯣ ꯑꯀꯣꯟꯕꯒꯤꯗ ꯌꯥꯎꯖꯕ ꯇꯥꯔꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟ ꯃꯩꯇꯩ ꯂꯩꯕꯥꯛ ꯖꯥꯔꯤꯕꯣꯟꯗꯒꯤ ꯑꯩꯈꯣꯏ ꯂꯋꯥꯠ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯃꯉꯥꯅ ꯁꯥꯕ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯂꯥꯏꯕꯨꯡꯗ UFOꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯂꯣꯟ ꯃꯩꯇꯩꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯕꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝ ꯑꯣꯏꯅ ꯄꯥꯡꯊꯣꯛ ꯄꯤꯔꯝꯕꯁꯤꯗꯩꯗ ꯁꯔꯨꯛ ꯌꯥꯖꯕ ꯐꯪꯖꯔꯦ ꯃꯁꯤ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯂꯧꯔꯦꯝꯕꯝ ꯖꯣꯏꯀꯥꯟꯇꯕꯨ ꯑꯩꯅ ꯊꯥꯒꯠꯆꯗꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏꯅꯁꯨ ꯑꯩꯕꯨ ꯇꯔꯥꯝ ꯑꯣꯛꯄꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨꯁꯨ ꯀꯔꯤꯁꯨ ꯅꯠꯆꯗꯕ ꯑꯩꯍꯥꯛꯄꯨꯁꯨ ꯋꯥꯍꯩ 5-10ꯗꯪ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒ ꯄꯤꯕꯤ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯗꯕ ꯅꯨꯡꯉꯥꯏꯕꯅꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯂꯋꯥꯠ ꯍꯥꯏꯁꯤ ꯌꯥꯝ ꯂꯤꯡꯅ ꯑꯣꯖꯥꯁꯤꯡ ꯀꯔꯤꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯅꯍꯥꯔꯣꯜꯁꯤꯡ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯈꯪꯅꯖꯕ ꯂꯩꯖꯩ ꯑꯗꯨꯅꯤ ꯂꯋꯥꯠ ꯍꯥꯏꯔꯤꯕꯁꯤ ꯄꯨꯔꯥ ꯖꯥꯔꯤꯕꯣꯟ ꯃꯩꯇꯩ ꯂꯩꯕꯥꯛ ꯖꯥꯔꯤꯕꯣꯟꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯃꯅꯤ ꯃꯁꯥꯒꯤ ꯂꯧꯆꯥꯅꯆꯤꯡꯕ ꯂꯩꯖꯕ ꯃꯐꯝ ꯑꯃꯅꯤ ꯑꯩꯅ ꯂꯋꯥꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟ ꯃꯩꯇꯩ ꯂꯩꯕꯥꯛ ꯖꯥꯔꯤꯕꯣꯟꯒꯤ ꯂꯋꯥꯠ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯝꯗ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗꯁꯨ ꯃꯩꯇꯩ ꯈꯨꯜꯂꯤꯡꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯇꯥꯛꯆꯅꯕ ꯍꯣꯠꯅꯖꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤ ꯂꯥꯏꯕꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛꯂꯣꯡ ꯐꯝꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯂꯥꯏꯕꯨꯡ ꯂꯥꯏꯀꯣꯟ ꯑꯩꯈꯣꯏꯒꯤ ꯂꯋꯥꯠ ꯖꯥꯔꯤꯕꯣꯟ ꯃꯩꯇꯩ ꯂꯩꯕꯥꯛꯇꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯩ